ꯌꯥꯎꯁꯪ ꯀꯨꯏꯔꯛꯇ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯁꯝꯁꯨ ꯀꯛꯊꯠꯂꯨꯔꯦ ꯀꯣꯏꯁꯨ ꯀꯛꯊꯠꯂꯨꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯆꯍꯤ 12 ꯆꯪꯉꯦ ꯍꯥꯏꯁꯦ ꯃꯌꯥꯝꯅ ꯊꯥꯖꯔꯝꯃꯅꯤꯗꯀꯣ ꯍꯣꯏ ꯑꯥꯏꯐꯣꯟꯁꯦ ꯌꯨꯁ ꯂꯩꯕ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯋꯥꯈꯜꯁꯤꯗ ꯆꯔꯥꯡꯅꯕ ꯑꯃ ꯐꯥꯎꯋꯦꯕ ꯈꯪꯗꯕ ꯍꯥꯏꯗꯤ ꯑꯅꯝꯕꯅ ꯑꯥꯏꯐꯣꯟꯁꯦ ꯌꯨꯁ ꯄꯥꯏꯅꯔꯤꯁꯤꯡꯁꯦ 90%ꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗꯇꯒꯤ ꯑꯥꯏꯐꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯄ ꯀꯥꯡꯕꯨꯈꯩꯅꯦ ꯍꯥꯏꯗꯤ ꯑꯍꯟꯕꯗꯤ ꯂꯩꯕ ꯉꯝꯗꯕ ꯑꯗꯨꯒ ꯑꯥꯏꯐꯣꯟꯗꯤ ꯄꯥꯏꯅꯤꯡꯕ ꯑꯥꯏꯐꯣꯟꯒꯤ ꯐꯤꯜꯗꯨꯗꯤ ꯐꯥꯎꯅꯤꯡꯕꯗꯣ ꯑꯗꯨꯒ ꯀꯥꯡꯕꯨꯗꯨꯅꯦ ꯄꯩꯁꯥ ꯄꯥꯏꯔꯒꯗꯤ ꯑꯍꯟꯕ ꯂꯩꯈꯔꯦꯀꯣ ꯑꯍꯟꯕ ꯂꯩꯔꯒꯗꯤ ꯑꯗꯨꯗꯤ 100% ꯐꯔꯦ ꯑꯗꯨꯒ ꯌꯨꯁ ꯃꯅꯤꯄꯨꯔꯗ ꯑꯥꯏꯐꯣꯟ ꯌꯨꯁꯁꯤꯁꯨ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯤꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨꯏ ꯉꯔꯥꯡ ꯅꯍꯥꯟꯗꯣ ꯐꯦꯁꯕꯨꯛꯇ ꯚꯥꯏꯔꯦꯜ ꯆꯠꯈꯤꯗ ꯉꯥꯏꯗꯅꯀꯣ ꯑꯗꯨꯅ ꯑꯥꯏꯐꯣꯟ ꯌꯨꯁ ꯂꯩꯕ ꯃꯇꯝꯗ ꯀꯔꯤ ꯌꯦꯡꯕ ꯃꯊꯧ ꯇꯥꯏ ꯀꯃꯥꯏꯅ ꯌꯦꯡꯉꯒꯗꯤ ꯃꯥꯒꯤꯗꯣ ꯑꯁꯦꯡꯕꯅꯤ ꯐꯦꯛ ꯑꯥꯏꯐꯣꯟ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄꯣꯏꯟ ꯑꯍꯨꯝ ꯈꯛꯇ ꯑꯍꯥꯟꯕ ꯄꯣꯏꯟꯗꯗꯤ ꯁꯦꯠꯇꯤꯡꯗ ꯆꯪꯉꯅꯤ ꯖꯦꯅꯔꯦꯜꯗ ꯆꯪꯉꯅꯤ ꯑꯕꯥꯎꯠꯇ ꯆꯪꯉꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯔꯤꯌꯦꯜ ꯅꯝꯕꯔ ꯍꯧꯁꯦ ꯁꯤꯒꯤ ꯑꯍꯥꯟꯕꯒꯤ ꯗꯤꯖꯤꯠ ꯍꯧꯕꯁꯦ ꯁꯤꯗꯅꯦꯕ ꯌꯦꯡꯗꯣꯏꯁꯦ ꯑꯗꯣ ꯁꯤꯗ ꯌꯦꯡꯕꯩ ꯃꯊꯧ ꯇꯥꯗꯦꯕ ꯁꯤꯗꯤ ꯁꯤꯁꯇꯦꯝ ꯑꯃ ꯃꯊꯧ ꯇꯥꯔꯅꯤ ꯅꯣꯏꯅ ꯄꯤ ꯁꯤ ꯂꯩꯇꯕ ꯑꯣꯏꯔꯒꯅ ꯐꯣꯟ ꯌꯣꯟꯐꯝꯗꯣ ꯑꯗꯨꯗꯗꯤ ꯄꯤ ꯁꯤ ꯁꯣꯏꯗ ꯂꯩꯔꯝꯒꯅꯤ ꯁꯤꯁꯦ ꯃꯦꯛꯕꯨꯛꯇꯁꯨ ꯌꯥꯏ ꯋꯤꯟꯗꯣꯗꯁꯨ ꯌꯥꯏ ꯑꯅꯤꯃꯛ ꯌꯥꯏꯕꯀꯣ 3U ꯇꯨꯜꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯅꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ USB ꯐꯣꯟꯗ ꯇꯧꯔꯒ ꯃꯔꯤ ꯑꯃ ꯁꯝꯕꯤꯔꯅꯤꯅꯀꯣ ꯃꯔꯤ ꯁꯝꯅꯀꯥꯟꯗ ꯐꯣꯟꯗ ꯄꯥꯁꯋꯥꯔꯗ ꯍꯥꯡꯈ꯭ꯔꯅꯤ ꯑꯗꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯁꯦ ꯗꯕꯜ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯁꯤꯗ ꯑꯣꯄꯦꯟ ꯇꯧꯔꯅꯤ ꯁꯤꯗ ꯌꯦꯁꯇ ꯆꯪꯕꯤꯔꯣ ꯁꯤꯗꯩꯅ ꯐꯖꯅ ꯃꯅꯨꯡ ꯍꯨꯟꯅ ꯎꯕ ꯐꯪꯗꯣꯏꯅꯦꯕ ꯑꯩ ꯐꯣꯟꯒꯤ ꯃꯃꯤꯡ ꯁꯤ ꯂꯩꯔꯦ ꯀꯩꯅꯣ ꯃꯦꯃꯣꯔꯤ ꯀꯥꯔꯗ ꯀꯌꯥ ꯌꯥꯎꯋꯤ ꯑꯗꯨꯗꯩ ꯃꯥꯒꯤ ꯀꯂꯔ IMEI ꯅꯝꯕꯔ ꯁꯤ ꯂꯩꯔꯦ ꯂꯣꯏꯔꯦ ꯑꯗꯨꯗꯩ ꯖꯦꯜ ꯕ꯭ꯔꯦꯛ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯁꯤꯗ ꯅꯣ ꯍꯥꯏꯅ ꯊꯣꯛꯂꯛꯑꯦꯀꯣ ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯁꯤꯔꯤꯌꯦꯜ ꯅꯝꯕꯔꯁꯤꯅꯦꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯁꯦ ꯁꯤꯒꯤ ꯁꯤꯔꯤꯌꯦꯜ ꯅꯝꯕꯔꯁꯤꯗ M ꯅ ꯍꯧꯕꯁꯤꯅꯦꯕ ꯂꯩꯗꯣꯏꯁꯦ ꯃꯣꯏꯅ ꯍꯥꯏꯕꯁꯦ ꯀꯩꯒꯨꯝꯕ M ꯅ ꯍꯧꯔꯒꯗꯤ ꯁꯤꯒꯤ ꯐꯣꯟꯁꯦ ꯑꯍꯟꯕ ꯑꯣꯏꯅ ꯀꯩꯅꯣ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯗꯩ ꯊꯥꯗꯣꯛꯑꯒ ꯌꯣꯟꯕꯅꯦ ꯍꯥꯏꯗꯣꯏꯅꯦꯀꯣ ꯑꯗꯣ ꯁꯤꯁꯦ F ꯅ ꯍꯧꯕ ꯑꯣꯏꯔꯒꯅ ꯔꯤꯐꯔꯕꯤꯁꯀꯤ ꯐꯣꯟꯅꯦ ꯍꯥꯏꯕꯗꯤ ꯐꯣꯟꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯨꯕ ꯃꯇꯝꯗ ꯌꯥꯗꯔꯛꯇ꯭ꯔꯦꯗꯅꯀꯣ ꯋꯥꯔꯦꯟꯇꯤ ꯃꯅꯨꯡꯗ ꯂꯩꯔꯒ ꯌꯥꯔꯛꯇꯕꯗꯣ ꯑꯗꯨꯝꯗ ꯑꯩꯈꯣꯏꯅ ꯀꯝꯄꯅꯤꯗꯨꯗ ꯍꯜꯂ ꯃꯇꯝꯗ ꯀꯝꯄꯅꯤꯅ ꯑꯗꯨꯒꯤ ꯐꯣꯟꯒꯤ ꯃꯍꯨꯠꯇ ꯄꯤꯔꯛꯏꯗꯅꯀꯣ ꯑꯗꯨꯒꯤ ꯑꯩꯒꯤ ꯌꯥꯒꯗꯕ ꯐꯣꯟꯗꯣ ꯃꯈꯣꯏꯅ ꯑꯃꯨꯛ ꯁꯦꯝꯗꯣꯔꯛꯑꯒ ꯑꯃꯨꯛ ꯊꯥꯗꯣꯔꯛꯄꯗꯣ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯁꯤꯔꯤꯌꯦꯜ ꯅꯝꯕꯔꯁꯦ ꯁꯤꯁꯤꯗ ꯀꯩꯅꯣ ꯇꯧꯔꯛꯀꯅꯦꯕ F ꯍꯥꯏꯅ ꯍꯧꯔꯛꯀꯅꯦꯕ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯁꯤꯔꯤꯌꯦꯜ ꯅꯝꯕꯔꯁꯤꯅ N ꯍꯥꯏꯅ ꯍꯧꯔꯛꯑꯕꯀꯣ ꯑꯩꯅ ꯔꯤꯄ꯭ꯂꯦꯁꯃꯦꯟ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ P ꯍꯥꯏꯅ ꯍꯧꯔꯛꯑꯒꯅ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗ꯭ꯔꯁꯨ ꯈꯪꯉꯝꯃꯅꯤ ꯃꯣꯏ ꯂꯣꯟꯊ꯭ꯔꯩꯁꯤꯗ ꯑꯩꯅ ꯌꯥꯝ ꯈꯪꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯍꯟꯗꯛꯅ ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯑꯩꯅ ꯑꯥꯏꯐꯣꯟ ꯄꯥꯏꯔꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯂꯥꯏꯔꯒ ꯄꯩꯁꯥ ꯂꯩꯇ ꯂꯩꯖꯕꯅꯤꯅꯀꯣ ꯀꯔꯤꯗ ꯁꯣꯏꯈꯤꯗꯒꯦ ꯀꯔꯤꯗ ꯂꯥꯟꯈꯤꯗꯒꯦ ꯍꯥꯏꯅꯀꯣ ꯌꯦꯡꯉꯦꯕ ꯊꯤꯒꯠꯂꯦꯕ ꯆꯍꯤ ꯑꯃ ꯃꯈꯥꯏꯃꯨꯛ ꯐꯥꯔꯦꯗ ꯑꯩꯅ ꯊꯤꯒꯠꯂꯛꯏꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯁꯤ ꯊꯤꯒꯠꯂꯛꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯍꯤ 3ꯃꯨꯛꯀꯤ ꯃꯃꯥꯡꯗ iPhone 8 ꯑꯃ ꯂꯩꯔꯝꯃꯦꯕ ꯂꯩꯕꯗꯣ ꯑꯗꯨ ꯃꯇꯝꯗꯗꯤ ꯀꯌꯥ ꯅꯣꯂꯦꯖ ꯂꯩꯇ꯭ꯔꯕ ꯇꯥꯔꯦ ꯕꯦꯇ꯭ꯔꯤ ꯍꯦꯜꯊꯀ ꯁꯤꯔꯤꯌꯦꯜ ꯅꯝꯕꯔꯗꯣ ꯌꯦꯡꯉꯒ ꯗꯨꯄ꯭ꯂꯤꯀꯦꯠꯂ ꯑꯣꯔꯤꯖꯤꯅꯦꯜ ꯌꯦꯡꯉꯒ ꯀꯦꯕꯤꯅꯦꯠꯇꯣ ꯌꯦꯡꯉꯒ ꯂꯩꯔꯛꯄꯅꯦꯕ ꯌꯥꯝ ꯊꯤꯅ ꯐꯔꯦ ꯀꯦꯕꯤꯅꯦꯠꯀꯗꯣ ꯍꯟꯇ꯭ꯔꯤꯛꯍꯜꯂꯦꯕ ꯑꯁ ꯁꯤꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯤ ꯈꯣꯠꯇ꯭ꯔꯦꯒ ꯂꯥꯁꯇ ꯃꯈꯣꯏꯅ ꯀꯦꯕꯤꯅꯦꯠ ꯁꯤꯟꯗꯣꯛꯑꯒ ꯃꯅꯨꯡꯒꯤꯗꯨꯅ ꯄꯨꯔꯥ ꯂꯣꯏꯔꯒ ꯊꯥꯗꯣꯔꯛꯄ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ iPhone ꯐꯖꯅ ꯁꯦꯝꯕ ꯍꯩꯕ ꯃꯤꯁꯦ ꯏꯟꯊꯨꯡꯉꯥꯏ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯕ ꯑꯗꯨꯒ Android ꯁꯦꯝꯕ ꯃꯤꯅ iPhone ꯁꯦꯝꯃꯨꯕꯁꯦ ꯄꯨꯔꯥ ꯁꯄꯅꯥ ꯁꯥꯒꯩ ꯊꯥꯗꯣꯔꯛꯇꯣꯏꯅꯦꯕ ꯃꯈꯣꯏꯗꯤ ꯑꯗꯨꯒ ꯁꯤꯗ ꯄꯣꯏꯟ ꯑꯃ ꯑꯩꯅ ꯍꯥꯏꯅꯤꯡꯕꯅ ꯀꯩꯒꯨꯝꯕ ꯁꯤꯗ M ꯈꯛꯇ ꯍꯧꯔꯦꯅꯀꯣ ꯈꯪꯕ꯭ꯔꯥ ꯃꯅꯨꯡꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯁꯦꯝꯃꯝꯃꯔꯣꯏ ꯂꯣꯏꯅ ꯑꯣꯀꯦ ꯇꯥꯔꯦ ꯑꯍꯟꯕ ꯑꯣꯏꯅ ꯀꯝꯄꯅꯤꯗꯩ ꯊꯣꯛꯂꯛꯄꯅꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤꯀꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯥꯜꯂꯦꯕ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯐꯣꯟꯁꯦ ꯑꯩꯈꯣꯏ ꯐꯣꯟꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒ ꯀꯝꯄꯅꯤꯗ ꯁꯦꯝꯗꯕꯤꯗꯀꯣ ꯉꯁꯥꯏ ꯂꯣꯀꯦꯜꯒꯤ ꯗꯨꯀꯥꯟꯁꯤꯡꯗ ꯁꯦꯝꯕ ꯑꯣꯏꯇꯥꯔꯗꯤꯀꯣ ꯁꯤꯒꯤ ꯃꯣꯗꯦꯜ ꯅꯝꯕꯔꯁꯤꯗꯤ ꯆꯦꯟꯖ ꯁꯨꯇꯧ ꯇꯧꯔꯣꯏꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯏ ꯃꯈꯥ ꯇꯥꯕꯗ ꯒꯥꯔꯤꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯁꯤꯗ ꯐꯣꯟꯁꯦ ꯀꯔꯝꯕ ꯃꯣꯗꯦꯜꯗ ꯁꯥꯒꯦ ꯍꯥꯏꯕꯁꯦ ꯁꯤꯗ ꯌꯦꯡꯕ ꯌꯥꯔꯦ ꯑꯗꯨ ꯋꯥꯔꯦꯟꯇꯤ ꯂꯩꯕ꯭ꯔꯥ ꯈꯣꯠꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨ ꯁꯤꯗ ꯆꯪꯉꯒ ꯌꯦꯡꯕ ꯌꯥꯔꯦ ꯑꯩꯗꯤ ꯋꯥꯔꯦꯟꯇꯤ ꯂꯩꯔꯝꯃꯔꯣꯏ ꯑꯗꯨꯒ ꯆꯥꯔꯖꯤꯡ ꯁꯥꯏꯀꯜꯁꯦ ꯁꯤꯗ ꯌꯦꯡꯕ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯂꯤꯔꯕꯅꯤꯅ ꯑꯩꯗꯤ 130 ꯇꯥꯏꯝꯁ ꯆꯥꯔꯖ ꯇꯧꯔꯦꯕ ꯍꯥꯏꯗꯤ ꯂꯣꯏꯔꯒ ꯐꯨꯜ ꯇꯧꯕ ꯂꯣꯏꯔꯒ ꯐꯨꯜ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯏ ꯃꯈꯥ ꯇꯥꯕꯗ ꯁꯤꯗ ꯚꯤꯎ ꯚꯦꯔꯤꯐꯤꯀꯦꯁꯟ ꯔꯤꯄꯣꯔꯠꯁꯦ ꯁꯤꯗ ꯆꯪꯒꯅꯦꯕ ꯑꯁꯤꯒꯤ ꯔꯤꯄꯣꯔꯠ ꯃꯌꯥꯝ ꯑꯃꯁꯦ ꯊꯣꯛꯂꯛꯑꯦ ꯇꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯄꯥꯔꯠꯁꯤꯡꯒꯤ ꯃꯃꯤꯡꯗꯨꯅꯦꯕ ꯍꯥꯏꯗꯤ ꯕꯦꯛ ꯀꯦꯃꯦꯔꯥ ꯔꯤꯌꯦꯜ ꯀꯦꯃꯦꯔꯥ ꯀꯩꯀꯥ ꯂꯩꯔꯦꯀꯣ ꯁꯤ ꯄꯥꯔꯠꯁꯤꯡꯒꯤ ꯃꯃꯤꯡꯁꯤꯅꯦꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯣꯏ ꯄꯥꯔꯠꯀꯤ ꯁꯤꯔꯤꯌꯦꯜ ꯅꯝꯕꯔꯅꯦ ꯃꯈꯣꯏꯒꯤꯁꯨ ꯀꯝꯄꯅꯤ ꯃꯣꯏ ꯃꯁꯥꯒꯤ ꯄꯥꯔꯠꯀꯤ ꯁꯤꯔꯤꯌꯦꯜ ꯅꯝꯕꯔ ꯑꯃ ꯂꯥꯛꯆꯩꯑꯕ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯤꯜꯂꯨꯕ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒꯤ ꯅꯣꯔꯃꯦꯜꯁꯦ ꯁꯤꯗ ꯑꯉꯥꯡꯕꯅ ꯂꯩꯅꯦꯕ ꯑꯉꯥꯡꯕ ꯂꯩꯔꯒ ꯀꯩꯒꯨꯝꯕ ꯑꯣꯔꯤꯖꯤꯅꯦꯜ ꯄꯥꯔꯠ ꯁꯤꯜꯂꯨꯕ ꯑꯣꯏꯇꯥꯔꯗꯤ ꯑꯉꯥꯡꯕꯅ ꯂꯩꯔꯒ ꯅꯪꯒꯤ ꯄꯥꯔꯠꯁꯦ ꯁꯤꯜꯂꯦꯅ ꯍꯥꯏꯅꯦꯕ ꯑꯗꯣ ꯀꯩꯒꯨꯝꯕ WK ꯄꯥꯔꯠ ꯂꯣꯀꯦꯜ ꯀꯥꯡꯕꯨꯅ ꯁꯦꯝꯃꯒ ꯁꯤꯜꯂꯨꯕ ꯑꯣꯏꯇꯥꯔꯗꯤ ꯁꯤꯁꯦ ꯅꯣꯠ ꯐꯥꯎꯟ ꯍꯥꯏꯅ ꯊꯥꯔꯛꯀꯅꯦꯕ ꯍꯥꯏꯗꯤ ꯅꯪꯒꯤ ꯃꯣꯗꯦꯜꯁꯦ ꯐꯪꯗ꯭ꯔꯦꯅ ꯑꯗꯨꯃꯥꯏꯅ ꯊꯥꯔꯛꯀꯅꯦꯕ ꯑꯗꯨꯒ ꯁꯤꯗꯒꯤ ꯇꯣꯇꯦꯜ ꯁ꯭ꯀꯣꯔꯁꯦ ꯁꯤ 98 ꯂꯩꯖꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯐꯔꯝꯅꯦ ꯑꯗꯨꯗ ꯁꯤꯒꯤ ꯄꯥꯔꯠ ꯁꯤꯟꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯤ ꯁ꯭ꯀꯣꯔꯁꯤꯁꯨ ꯅꯦꯝꯊꯔꯛꯀꯅꯦꯕ ꯁꯨꯃꯥꯏꯅ ꯊꯥꯔꯛꯀꯅꯦꯕ ꯄꯥꯔꯠ ꯁꯤꯟꯗꯦꯅ ꯁꯤꯗ ꯂꯣꯏꯅꯃꯛ ꯑꯣꯀꯦ ꯇꯥꯔꯦꯅ ꯂꯧꯔꯁꯦꯕꯀꯣ ꯂꯧ ꯇꯥꯔꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯣꯟꯁꯤꯗ ꯌꯥꯎꯔꯤꯕ ꯄꯥꯔꯠꯁꯤꯗꯤ ꯁꯤꯟꯗ꯭ꯔꯦꯗꯅꯀꯣ ꯑꯣꯔꯤꯖꯤꯅꯦꯜ ꯄꯥꯔꯠ ꯉꯥꯛꯇ ꯑꯣꯏꯈ꯭ꯔꯦꯕ ꯍꯥꯡꯗ꯭ꯔꯤꯕ ꯐꯣꯟ ꯑꯣꯏꯔꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔ ꯐꯣꯟꯁꯤꯗ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩꯈꯩꯁꯦ ꯁꯤꯁꯤꯗꯤ ꯀꯔꯤ ꯌꯥꯔꯤ ꯀꯔꯤ ꯌꯥꯗ꯭ꯔꯦꯅ ꯌꯦꯡꯕ ꯃꯊꯧ ꯇꯥꯏꯗꯅꯀꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯦꯡꯕ ꯌꯥꯏꯑꯕ iPhoneꯒꯤ ꯑꯣꯏꯅ ꯁꯤꯁꯦ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯑꯗꯨꯝ ꯐꯪꯕꯅꯦ ꯄ꯭ꯂꯦ ꯁ꯭ꯇꯣꯔ ꯍꯥꯏꯈ꯭ꯔꯦꯅꯦ ꯑꯦꯞ ꯁ꯭ꯇꯣꯔ ꯍꯥꯏꯒꯗꯧꯕꯅꯤ ꯁꯤꯁꯦ ꯑꯦꯞ ꯁ꯭ꯇꯣꯔꯗ ꯑꯗꯨꯝ ꯐꯪꯕꯅꯦꯕꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯦꯞꯁ ꯃꯃꯤꯡꯁꯦ ꯐꯣꯟ ꯗꯣꯛꯇꯔ ꯍꯥꯏꯁꯦ ꯁꯤꯁꯦ ꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯕ ꯏꯟꯁꯇꯣꯜ ꯇꯧꯔꯒ ꯁꯤꯗ ꯆꯪꯉꯀꯥꯟꯗ ꯃꯈꯣꯏꯅ ꯂꯣꯏꯅ ꯀꯃꯥꯟ ꯍꯥꯏꯔꯛꯀꯅꯦꯕ ꯍꯥꯏꯗꯤ ꯃꯊꯛꯇ ꯂꯩꯌꯦꯕ ꯁꯤꯒꯤ ꯄ꯭ꯂꯦ ꯕꯇꯟꯁꯦ ꯁꯤꯗ ꯄ꯭ꯂꯦꯁꯦ ꯇꯛ ꯂꯥꯎ ꯅꯝꯃꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯃꯁꯥ ꯃꯇꯣꯟꯗ ꯇꯧꯔꯅꯤ ꯐꯪꯁꯟꯈꯩꯁꯦ
ꯍꯥꯏꯗꯤ ꯀꯣꯜ ꯐꯪꯁꯟ ꯌꯥꯕ꯭ꯔꯥ ꯃꯦꯃꯣꯔꯤ ꯀꯃꯥꯏꯅ ꯇꯧꯏ ꯁ꯭ꯇꯣꯔꯦꯖ ꯀꯩ ꯀꯃꯥꯏꯅ ꯇꯧꯔꯤ ꯚꯥꯏꯕ꯭ꯔꯦꯁꯟ ꯀꯩꯀꯥ ꯇꯧꯔꯤ ꯇꯨ ꯁꯤ ꯈꯣꯡꯀꯠꯂꯛꯏꯖꯨꯔꯕ ꯚꯥꯏꯕ꯭ꯔꯦꯁꯟꯁꯨ ꯅꯤꯛꯂꯛꯏꯅꯦꯕ ꯔꯤꯡꯇꯣꯟ ꯀꯩꯀꯥꯁꯨ ꯃꯣꯏ ꯃꯁꯥ ꯃꯇꯣꯟꯗ ꯑꯗꯨꯝ ꯈꯣꯡꯉꯛꯏꯅꯦꯕ ꯑꯗꯨꯗꯒꯤ ꯐ꯭ꯂꯥꯛꯁ ꯅꯨꯡꯒ ꯊꯥꯜꯂꯛꯀꯅꯦꯕ ꯍꯣꯔꯦꯟ ꯃꯁꯥ ꯃꯇꯣꯟꯗ ꯐ꯭ꯂꯥꯛꯁ ꯅꯨꯡꯒꯤ ꯃꯄꯥ ꯌꯧꯔꯀꯥꯟꯗ ꯑꯗꯨꯗꯩ ꯁꯤꯒꯤ ꯁꯦꯟꯁꯔꯁꯦ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯤꯅꯦ ꯋꯥꯏꯐꯥꯏ ꯅꯨꯡꯕꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯩ ꯀꯦꯃꯦꯔꯥ 3D ꯕ꯭ꯔꯦꯟ ꯑꯗꯩ ꯇꯆ ꯅꯨꯡ ꯂꯣꯏꯅꯃꯛ A to Z ꯍꯥꯏꯇꯥꯔꯦ ꯐꯣꯟꯁꯤꯗ ꯌꯥꯎꯔꯤꯕ ꯑꯦꯅꯤ ꯐꯪꯁꯟ ꯂꯣꯏꯅꯃꯛ ꯆꯥꯔꯖꯤꯡ ꯁꯞꯄꯣꯔꯠ ꯐꯣꯟ ꯅꯤꯛꯄ ꯈꯣꯠꯄ ꯑꯗꯨꯗꯒꯤ ꯕꯇꯟ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ ꯚꯥꯏꯕ꯭ꯔꯦꯁꯟꯒꯤ ꯌꯥꯕ꯭ꯔꯥ ꯅꯪ ꯐꯣꯟꯁꯦ ꯁꯨꯃꯥꯏꯅ ꯅꯤꯛꯎ ꯈꯣꯠꯂꯨ ꯀꯔꯤ ꯀꯔꯥ ꯍꯦꯟꯇꯦꯜ ꯂꯣꯏꯅꯃꯛ ꯌꯥꯎꯔꯦ ꯁꯕꯀꯨꯁ ꯐ꯭ꯔꯤ ꯑꯣꯏꯕꯅꯤꯀꯣ ꯁꯤꯒꯤ ꯑꯦꯞꯁꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤ ꯌꯦꯡꯉꯒ ꯅꯪꯒꯤ ꯕꯦꯇꯔꯤ ꯍꯦꯜꯊꯇꯨꯒ ꯅꯪꯅ ꯃꯣꯏꯅ ꯍꯥꯏꯔꯛꯏꯕ ꯄꯩꯁꯥꯗꯨꯒ ꯆꯥꯟꯅꯕ꯭ꯔꯥ ꯍꯥꯏꯗꯣ ꯌꯦꯡꯉꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯟꯗꯣ ꯂꯩꯕꯤꯕ ꯃꯇꯝꯗ ꯀꯩꯝ ꯇꯧꯔꯣꯏ ꯑꯗꯨꯒ ꯂꯥꯁ ꯄꯣꯏꯟ ꯑꯃꯒ ꯍꯥꯏꯕꯁꯤ ꯊꯧꯔꯦꯀꯣ ꯑꯗꯣ ꯐꯣꯟꯁꯦ ꯂꯩꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯕꯤꯜ ꯍꯪꯉꯣꯕ ꯍꯥꯟꯅꯒꯤ ꯕꯤꯜ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯕꯤꯜꯁꯦ ꯑꯅꯝꯕꯅ ꯌꯥꯎꯒꯟꯗꯦꯕ ꯍꯥꯏꯗꯤ ꯕꯤꯜꯁꯦ ꯑꯗꯨꯝ ꯃꯥꯡꯒꯜꯂꯤꯗꯅꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯍꯥꯟꯅꯒꯤ ꯕꯤꯜ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯨꯁꯀꯤ ꯐꯣꯟ ꯌꯣꯟꯕꯗꯒꯤ ꯑꯣꯏꯔꯒꯅ ꯃꯈꯣꯏꯒꯤ ꯀꯦꯁ ꯃꯦꯃꯣꯗ ꯂꯧꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯤꯉꯣꯟꯗꯒꯤ ꯂꯩꯕ ꯑꯣꯏꯔꯒꯅ ꯃꯍꯥꯛꯀꯤ ꯑꯙꯥꯔ ꯀꯥꯔꯗꯀ ꯆꯦ ꯃꯆꯦꯠ ꯑꯃꯒ ꯏꯅꯍꯧꯔꯒ ꯂꯧꯍꯧꯕ ꯍꯥꯏꯕꯗꯤ ꯐꯣꯟꯁꯦ ꯃꯄꯥꯟꯂꯣꯝꯗꯒꯤ ꯍꯨꯔꯥꯜꯂꯒ ꯄꯨꯁꯜꯂꯦꯗꯅꯀꯣ ꯄꯨꯁꯜꯂꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯃꯅꯤꯄꯨꯔꯁꯤꯗ ꯑꯃꯨꯛ ꯌꯣꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦꯕ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯊꯥꯡꯒꯠꯂꯒ ꯐꯣꯟꯁꯨ ꯈꯣꯝꯒꯠꯈ꯭ꯔꯒ ꯃꯁꯥꯁꯨ ꯑꯗꯨꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯄꯒꯤ ꯐꯤꯕꯝꯗ ꯂꯩꯕ ꯃꯤꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯦ ꯀꯩꯅꯣꯗꯅꯦ ꯃꯃꯥꯡꯒꯤ ꯀꯦꯃꯦꯔꯥꯗꯅꯦꯕꯀꯣ ꯃꯅꯤꯡꯒꯤ ꯀꯦꯃꯦꯔꯥꯗ ꯅꯝꯕꯗꯣ ꯍꯩꯇ꯭ꯔꯤꯕ ꯑꯣꯏꯅꯔꯦꯕ ꯑꯩ ꯐꯣꯟ ꯀꯦꯃꯦꯔꯥꯗ ꯉꯥꯛꯇ ꯁꯤꯅ ꯃꯅꯤꯡꯒꯤ ꯀꯦꯃꯦꯔꯥꯗ ꯅꯝꯕꯅꯦꯕꯀꯣ क्वालिटी मनिंगी कैमरा अदुम हेलमगने की वाइड एंगल जेंगो मई दाने एक्शन कैमरा ओने सिजनब यानी गाड़ी ममांग हापगा योना वाइड ओल दरा पूरा मनिंग बैक कैमरा नमनिना स्क्रीन जे कराय चिंगनी कमाय तौइजे उबो फंगदेबा अदुगी ओइना बाइदा जे आई थिंक नमबि जे 180p दनिको 4K द नमदे हादे आइगी सिस्टम द मयान men खंगमने ममाय ब्लॉग द दum हाइरम 4K edit tau ngamdeba aduna 180p by 60 frame per second da chining asi vlog aduga ai action camera ju lai ramne aduna mathangi vlog sidi action camera try tau boina moto vlog macha amdang torke city manungda aduso heavy duty da vlog khatang toira ani mayam support tau bije sumaina adum support tau biyo thawai kha nungai wakan kha nungai vlog sembada editing tau bada kuina phamada ko khwang na baga pau deba noina comment nungsi ba phaja phaja mayam ama haibirak pade ado iPhone je sakti yam ti phaja tu sidi asengma dadi sumaina phaja de ko ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯃꯦꯟ ꯄꯤꯔꯛꯄ ꯌꯥꯎꯋꯦꯕ ꯕ꯭ꯔꯗꯔꯒꯤ ꯐꯣꯟꯁꯦ ꯐꯦꯛ ꯃꯥꯜꯂꯦ ꯈꯣꯠꯂꯦꯅ ꯀꯦꯃꯦꯔꯥꯁꯦ ꯈꯇꯪ ꯇꯣꯡꯉꯥꯜꯂꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯈꯣꯠꯇꯦꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯔꯒ ꯍꯥꯏꯔꯛꯄꯗꯣ ꯑꯁ ꯊꯃꯣꯏꯗ ꯇꯤ ꯄꯥꯜꯂꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯑꯗꯨꯗꯩꯅꯦ ꯑꯩꯅ ꯁꯤ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦ ꯈꯜꯂꯒ ꯁꯦꯝꯃꯛꯏꯁꯦ ꯕ꯭ꯔꯗꯔ ꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯦ ꯑꯩꯁꯦ ꯀꯩꯅꯣ ꯂꯦꯟꯁ ꯒꯥꯔꯗꯁꯦ ꯁꯤꯒꯤ ꯂꯦꯟꯁ ꯒꯥꯔꯗꯁꯦ ꯍꯥꯞꯄꯅꯦꯕꯀꯣ ꯂꯦꯟꯁ ꯒꯥꯔꯗ ꯍꯥꯞꯄꯒꯤ ꯃꯆꯨꯗꯣ ꯑꯩꯅ ꯄꯤꯡ ꯃꯆꯨ ꯄꯥꯝꯕ ꯑꯩꯁꯦ ꯃꯆꯨꯁꯦ ꯑꯌꯥꯛꯄ ꯈꯣꯠꯄ ꯈꯔ ꯄꯥꯝꯃꯦꯕ ꯅꯨꯄꯤꯒꯤ ꯇꯥꯏꯞꯇ ꯑꯗꯨꯒꯤ ꯍꯥꯞꯄꯩꯅꯦꯕ ꯈꯔ ꯊꯥꯒꯠꯂꯤꯁꯦ ꯁꯤ ꯀꯦꯃꯦꯔꯥꯒꯤ ꯂꯦꯟꯁ ꯒꯥꯔꯗ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯗ ꯋꯥꯔꯤꯁꯦ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯗꯤ ꯁꯤꯃꯥ ꯑꯣꯏꯅ ꯄꯨꯊꯣꯛꯄꯁꯨ ꯌꯥꯔꯅꯤꯗ ꯑꯩ iPhone ꯌꯥꯝ ꯊꯤ ꯁꯥꯡꯉꯅꯦꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯂꯦꯟꯁ ꯒꯥꯔꯗꯀꯁꯦ ꯁꯤꯁꯦ ꯗꯤꯁꯦꯝꯕꯔꯒꯤ ꯐꯥꯔꯁ ꯋꯤꯛ ꯑꯗꯥꯏꯗ ꯂꯩꯈ꯭ꯔꯤꯅꯦꯕ iPhone-ꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯩꯅꯤꯗꯅꯀꯣ ꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯐꯥꯔꯁ ꯋꯤꯛ ꯑꯗꯥꯏ ꯂꯩꯅꯤ ꯒꯥꯔꯤ ꯂꯩꯗ꯭ꯔꯤꯉꯥꯏ ꯍꯦꯜꯃꯦꯠ ꯍꯥꯟꯅ ꯂꯩ ꯑꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯅꯦꯕ